PAODAM yang tabiribasingbu ahanmamaktada binitana taram nausabag loyana khurumjari. Hauzik PAODAM asigi maroy pau pijari. Lining thau sanamahi amadi imalay maren sidabigi maphamda seng haiduna thawni jabagi thauram pangthokre. Dolai thabigi imung tara mangagi miyoy sing amuhana khunda laita nabagi manung channa khulduda District Administration Official sing amadi Security Personnel singa sangduna yengsin kre. Umangbu miyoy bagi thawai ni khana seba tawba ngamdrabadi umangi saktam kanba ngamloi haina DFO Chandel Dr. N Munal Maitai na phongdokre. Loinana Pakistan attack Chathabada Afghanistan da miyoy kuntra taruk sire. Mapungoyo Paulo Birase. Lining thau sanamahi temple board na sinduna sahi khudingi pangthoktuna lakpa seng hongbagi thauram ngasi lining thau sanamahi amadi imalay maren sidabigi maphamda seng haibiduna lining laisonga loidana pangthokre. Tharamadуда se Minister Yumnam Khemchan CM Giloina B Yumnam Ongbi Joybala Kairao SG MLA Lorembam Rameshwar Manipur University of Culture ki Vice Chancellor Professor Paunang Gunindro LSTB gi Mai Barel Maisnam Ibo Baluang Board Asima ki Hanagi Board Member Kaisam Ibomja Maitai Marop Maitai Lebaki Secretary Angomcha Seram Gojendro Maitai Amadi President Tongbram Gulamjat na Tharongi Mitunglenching Oina Saruk Yaki Loinana Tauramadugi Mapung Oiba, Tauramoina, Sanamahi, Lining Butajaba, Jote, Maring, Kabuyama de Mate, Puruki Muishing Namakoi Makogi, Natki Oiba, Jagoi, Ishay Utki. Amadi, Manipura Tolibirang as Namara Moiraga Mayum Makai Tado to Na Hose, Relic Camta Sangja Pam Loduna Ladiba, Angang Singna, Lining Tosanamahi, Saitaba, Isaisu Kudol Tamki. Taramaduga Marilena Chief Minister Yumnam Khemchan Hai Sanamahi lining asi Maitai Khaktagi nate lining asi buche na thajajaba lining asi chatpa phuruk kaya amasu leiri loinana yellow midagi hoduna sahi khudingi inga gi tara mangani panba Thanil numita leibak ningthaw amadi yoibu yohen pumba yauduna Sanamahi da cheng haibagi thauram lisang sitna pangthokduna lakli amadi Asida Sanamahi da seng haiduna lamdam asi ing tapa tangdu leitaba chahong ngahong naba thawni duna lakhi haina su mahakna makhata na phongdokhi Isini raw singmayaw lakna masi sin hobo duwina lakbi se basina sabi bisinin tabini se aduna ekoina Sanamahi lining asi Maitai Khaktagi na patient bagi wakal thago wa Manipur pumbag ni ngasi lagi puna kami na rasi halagai then Pikraba Manipur State asi wathok lanthok marang kaina thokpana chakhwat thorang dasu maning hanba oire Sri Sri Radha Madhav Mandoki Kangsi Yumbi Sangaba Harinam Sankritan Jaga Mandali gi Yangkhai Mathoi Suba Mapong Numit Thoranga Loinana Snan Jatra 2026 ki thoramda mathaki wafam asi Manipur lenga ki Arts and Culture Minister Kurai Jamloke na phongdokhi bani Sri Sri Radha Madhav Mandok Kaksing Kunyai Lekai da pangthokpa thoramaduda Minister Loke na makhata aduna hai Aikoi gi pikraba state Manipur asigi phajakraba culture asina malengi miyam na aikoi bu masak khangbiri pikraba state ama malengi miyam na masak khangba haibasi Minister Singna IAS Officer Singna nate culture ama sports na malengi miyam na masak khanglibani hauji World Cup toriba sida maming hana ta triba lebak macha mayam ama thorak libasi makhoi gi sanaroi singaduna miyam mangda puthorak libani Irang haibasidi noma soidana loikhigani pongamdana pokpa khoi mioi basi noma sikhraga loikhraga daba ngangtani amuk taibangda halakadaba natte hingminari ngai nungsi chanana leminagadaba du apikpa wakhalona sina Manipur asi salak sahale India gi awang nongpokta lairiba kangluk kuntra marina khundari bai khoi gi culture na masak takliba pikraba state asida wathok lanthok mayam ama thorakpana malengi miya na masak Khangnaramba asi haujikti maningda changkhre haina ikoi hanbadi yade maning hankriba singasi phugatpa ngamnaba numit mangani da tawgadaba thabak adu ikoina nomana traganini da loinaba puna honabagi mathau dai haina phongdokhi Harinam Sankritan Jagya Mandali Kaksing Kunya Lekaina Sinduna Pangtoki Bataramadуда, Minister Kurai Jamloke na Theba Mithung, Wabagai SG MLA Dr. U Debena Tharmapu,
Caretaker Councillor Ward Number 7 Sandum Premita, Director Jan Manipur Dance Academy Impal Pukrambam Bilas Amasung Dr. Mayang Lambam Raskumar Chief Functionary Ananda Singh Yoga and Nature Cure Hospital Kaksingna Akhanaba Mitung Singoina Saruk Yaki. Taurangi Manungjana Harinam Sankritan Jaga Mandali Linkhatnaba Honabada Lamjing Biramba Laikhidraba Singi Photoda Hailai Katunai Kai Kumnaba Utpa Harinam Sankritan Jaga Mandali Kaksing Kunyai Laikai Maning Mantoki Nupi Pala Southern Manipur Arts and Culture Promotion Center Kaksing Kunyai Laikai Nupa Pala Mahila Sangit Association Kaksing Kunyai Laikai Mamang Mantoki Nupi Pala M. Harichandra amasung mahaki kangbugi pung cholom S.S. Nandini amasung mahaki kangbugi nupi basoksu utki. Ngasi ayuki thamda Sri Sri Radha Madhab Mandoki Nauna Saba Kangsi Yumbi Mandop Asige Executive Member Moirang Them Subol amasung Moirang Them Ibotombi Anina Sangaki. Sahi ahum hena lanjena duna riluk camta sangja pamlo duna leklaba matung ngasi ahan ba oina dolai thabigi imung tara mangagi miyoi makhoigi pongna pham horak pham oiriba khulasida amohana khunda laita nabagi thaurangi manung chana changba hokre imung tara mangagi miyoi ngasi ayu pung tara makhairom tabada district administration gi official singamadi security force amasung kokomi gi thongmi singaloina yum singi phibam yengsinba sangkhibani security gi maramni haiduna ngasi dolai thabida sangba duda paumi yauna to pai hen ba miyoi amata changan khide adubu mafam adudagi thoraklaba matung khunja sangna phongdorakpagi matungina Yung kay singadu mayna tumna thabi khibana amadi sahi ahum hena lainarudraba matung hauji hekta changduna leibi yabag phibam oidre loinana matam sangna lainaraktabana yumgi akoibasu napi paktakna songjin hauri asigumba kaya asi ningthina sengdokna bagi khongthang hana Paikat kani hairi ba imung tara mangagi miyoi sing hauze Imphal East ki manung chana leiba sawom bung amadi sajiwa da hangba relu camp sing da jangja pham loduna leiri dolai thabi kulasida punna yumko kuntra tare leirabasu ahan dagi oina yum tara manga si kunda laita hanabagi thabak paikat pani hairi panbe abadi dolai thabi dagi lanjeluba maitai sing amu hanjil handuna kunda laita hangadore haibagi pau phangbadagi ngarang kuki singa thoraktuna resettlement gi mayokta rally chatki balai khrabani ngasi khunja singna official amadi security force singa yum amasung khulgi phibam yengsilu baduda pamdaba thodok thoktanaba security gi akanba section thorang sing lokhatki ngasi yengsin baduda yaurokhiba kokomi gi convener YK Diren wafam kaya paumi sing hanagi phibam du hanjana honabada kokomi na sungamba thakta ekoi mateng pangani amasung IDP singgi awada park awad kudong chadaba magi branches singsida kokomi amasung IDP gi lebiri bisinau singsi join hand chanminarakanda thabak tongminagani haibagi thajabadu miyamda thamjari Manipur lengana nongsum singthakta leiriba pambaina lusingba UNL ki lanmi singlob MPA gi Chani Maudram de Suba Marjing Battalion Camp Masibu Lokthok Naba Honoriba Sigi Mayokta Lamdam Adongi Miyam na Yaning da Phonotuna Khongjang Sangsilak Padagi ngasi Lenga ki Joint Commissioner Home Dr. M Beto Khundrak Pong Kendra ge MLATS Lokeshwar Imphal East SP yauna koibe phibam yengsin kre Hairiba watho asi matang da ngarang numidang Chief Minister ga su unaduna wari sanakibasu laikre Lairiba Camp adugi koiba sing yengsin baduda Iramdang Kanbalop Ikal gi Thongmi sing amadi Khunja sing su saruk yaki Hauzik Malem Prithibi asida umangi lam kaya mangsilak pagaloyana mahusagi khalda miyoi bada kaiba chauna pirakle mangsilak liba umangi lam amadi sakta masiboi khoi miyoi bana umang bu miyoi bagi thawai ni khanna nungsina seba tawba ngamdrabadi umangi saktam kanba ngamloi haina DFO Sandel Dr. Naurem Munal Maitaina phongdorakli wafam asing asi Sandel Forest Division Sandel na sinduna ngasi nongmagi oiba campus scheme gi matangda community participation in conservation of forest resources and sustainable livelihood haiba hiramasida purum chumnang community hall da pangthokiba thoram amada athoiba mithunglen oina saruk yaraduna phongdokhibani thoram aduda mahana makha taraduna hai hauzik malem pumbada world environment day ga marilena malengi tongan tonga mafam kaya da uwa kaya thari aduga amarom su uwa yanthatpagi changsu noma nomagi henkalakli hauje koina thariba uwa sidi yaliba uga yengnabada
ꯊꯥꯖꯤꯜꯂꯤꯕ ꯎ ꯑꯁꯤꯗꯤ 1% ꯈꯛꯇꯅꯤ ꯑꯗꯨꯅ ꯎ ꯊꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯃꯊꯧ ꯇꯥꯔꯤꯕ ꯎꯗꯒꯤ ꯍꯦꯟꯅ ꯊꯥꯁꯤ ꯎ ꯍꯥꯏꯕꯁꯤ ꯁꯤꯖꯤꯟꯅꯕꯒꯤ ꯃꯊꯧ ꯇꯥꯕ ꯍꯤꯔꯝ ꯀꯌꯥ ꯂꯩꯕꯅ ꯊꯥꯕ ꯑꯃꯁꯨꯡ ꯍꯤꯡꯍꯟꯕꯁꯨ ꯗꯔꯀꯥꯔ ꯑꯣꯏ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯋꯥꯁꯛ ꯂꯧꯃꯤꯟꯅꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯃꯤꯟꯅꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯃꯁꯤꯗ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠ ꯈꯛꯇꯅ ꯉꯝꯂꯣꯏ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯅꯁꯨ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯑꯄꯤꯜ ꯇꯧꯔꯛꯈꯤ Malengi mafam sinba thungna pangthoknariba International Day Against Drug Abuse and Illicit ki manung channa Thoubal Mela Ground dasu nisagi mayokta awareness rally ama chatkre Zero Tolerance to Drug Supply Strengthen Treatment for Drug Users haiba hiramda Union for Social Transformation UST Arambai Tengol Unit 1 Thoubal amadi Arambai Tengol Unit 56 Waithona Apunba Thoubal Line Rehabilitation Center Singaloina pangthokpa awareness rally eduda Thoubal thokpam phauba chatki Rally eduda saruk yakiba Youth Trust Initiative ki President Sagol Sam Herojina Hai Thoubal district ase drug ki yamna vulnerable oiba amadi supply spot yamna leiba district amani Drug supply tobasing maru phangna muthatpada isi naumadi community haiba ama leiroi Manipurdagi drug maru phangna muthatuna aikhoigi tungi yumbiren oirakadoriba singbu kalhauba mathau tai loinana drug sinaramlaga toknaba treatment toriba singbu mapung phana layeng chathabigadabani treatment toringai matamda kaiba yaba sing toroidabani drug user singbu nungsiba saraga sangstan kharana sel gidamakta center da thambagi thawang asi lepkadabani haiki AT Unit 56 के second commander in chief Waikong Nongthang na hai Manipur Kanglei Pasta ki drug maru phangna muthatpada aikhoi khudimak thodang lominasi masida AT na angamba thakta honajagani haiki Thoubal District Chamber of Commerce and Industry TDCCI na fashion designing ga mari leyena iramda masida ahanba oina Hangdokraba De Lak Institute of Fashion Designing Thobalokrambu support tobo oina Institute asigi khangalaba mahiroi tarukta TDCCI gi maikaidagi scholarship yenthopagi thara mangasi Thobalokramda leiba Institute asigi holda pangthokre tharamaduda TDCCI gi President N Sarachandra Organizing Secretary B Suchandra Sharma Joint Secretary KS Jiban amadi De Lak Institute of Fashion Designing gi Principal Yumnam Dainana thebemi saruk yaki Khangalaba mahiroi tarukta ahan boina scholarship ki documents inga du khusinaba tharamaduga mari leyena TDCCI gi President N Sarachandra na phongdokhibada Manipurda ahan boina fashion designing ga mari leyena hangdokliba Institute asibu amadi fashion design bu pamjaba mahiroi singbu pungning thogatpa oina ngasigi scholarship yenthokpagi tharamasi pangthokpani TDCCI amasung De Lak Institute of Fashion Designing anigi marakta sahi asigi anganba sarukta inakhiba agreement amagi matungina TDCCI na sahi amada Institute asigi mahiroi kun bu scholarship pinana ba warep lore mahiroi singna supnagi ming chalamba du khak yenglaga pigidabadi natte makhogi activity khara yenglaba matung De Lak Institute of Fashion Designing na khangalaklaba mahiroi kun da makhogi achangba samphangi chada kun pigidabani maramasna mahiroi singna thamoi sengna hainingna tamsi TDCCI gi maikaidagi angamba mateng pangani haina mahiroi singda appeal tawki Security Force in a Pazan Kraba, ATG Mio Marie Atubama Tamda, condition amata Yauduna, Tadora Kadabani, Karigumba Tadora Tabatarabadi, Mama Oibi Kayanakan Mamong, the Kongjang Sang Sinava Sem Saduna Lady Haina, Wakatel upon Bamera Baby Luki President Sobam Sabitana Pondoragli, Wapama Singasi Quakatel Bazarda, Pasoi Sagolban, Nauria, Pakang Lak Pamadi, Kaisamtong Esigi. Punsinduda Samba Mera Pai Bilup Amaoriba, Kwakaitela Punba Mera Pai Bilup Natatakiba, Wakat Kongjang Aduga, Marilena Pondokibani. Sobitana Makata Aduna Hai, Kangluki Irang Tolak Padagi Hona Rambai Tengolgi Chasing Nakuta Kula Yaudana Micham Yamkaya, Awa Pamdagi Kanduna Lakpa, Ichasing Asida, Iram Damasibu Kanaba, Kanasul Electro Matamda, Arambai Tengol Tolak to Honara Kibakaya Butungoinaram Lagangasi, Arambai Tengolgi Tomising
ꯐꯥꯕ ꯄꯨꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄꯁꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯌꯥꯅꯤꯡꯗꯦ ꯏꯔꯥꯡ ꯃꯅꯨꯡꯗ ꯏꯆꯥꯁꯤꯡꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯁꯔꯦꯟꯗꯔ ꯇꯧꯔꯕꯗꯤ ꯃꯈꯜ ꯑꯃꯗꯒꯤ ꯀꯦꯁ ꯄꯥꯜꯂꯣꯏ ꯍꯥꯏꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯆꯤꯟꯃꯛꯅ ꯂꯥꯎꯈꯤꯕ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝꯁꯤꯡꯅ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯑꯔꯥꯝꯕꯥꯏꯒꯤ ꯏꯆꯥꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯣꯔꯛꯇꯕ ꯇꯥꯔꯕꯗꯤ ꯍꯟꯕ ꯂꯩꯇꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯅꯤ ꯐꯣꯡꯗꯣꯛꯈꯤ ꯑꯩꯈꯣꯏ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯅꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤꯁꯨ ꯂꯧꯖꯒꯅꯤ ꯋꯥꯔꯦꯞ ꯀꯌꯥ ꯑꯃ ꯃꯌꯥꯝꯒꯤ ꯆꯪꯁꯤꯜꯂꯛꯀꯗꯕ ꯈꯣꯡꯖꯪ ꯀꯌꯥ ꯑꯃ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯠꯂꯥꯏ ꯄꯥꯏꯗꯕ ꯏꯆꯥꯁꯤꯡ ꯐꯥꯕ ꯁꯨꯡꯌꯥ ꯌꯥꯖꯅꯤꯡꯗꯦ ꯑꯗꯨꯅ ꯑꯦꯇꯤꯒꯤ ꯏꯆꯥꯁꯤꯡ ꯁꯔꯇ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯣꯛꯄꯤꯌꯨ ꯀꯔꯤꯒꯤꯗꯃꯛꯇ ꯑꯦꯇꯤꯒꯤ ꯏꯆꯥ ꯃꯔꯤ ꯐꯥꯔꯤꯕꯅꯣ ꯆꯍꯤ ꯅꯧꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯏꯖꯠ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯍꯥꯏꯕ ꯃꯔꯥꯜꯗ ꯃꯌꯥꯏ ꯏꯝꯐꯥꯜ ꯕꯦꯡꯒꯨꯟ ꯌꯥꯡꯕꯤꯗꯒꯤ ꯐꯨꯁꯥꯝ ꯖꯂꯥꯔꯨꯗꯤꯟ ꯆꯍꯤ 65 ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯏꯝꯐꯥꯜ ꯋꯦꯁ ꯋꯨꯃꯦꯟ ꯄꯨꯂꯤꯁꯇ ꯄꯣꯛꯁꯣ ꯑꯦꯛꯀꯤ ꯃꯈꯥꯗ ꯋꯥꯀꯠꯂꯕꯁꯨ ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯑꯣꯏ ꯑꯃꯒꯨꯝ ꯃꯌꯨꯝꯗ ꯐꯣꯡꯅ ꯂꯩꯔꯤ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯇ꯭ꯔꯦ ꯍꯥꯏꯅ ꯃꯩꯇꯩ ꯄꯥꯡꯒꯜ ꯀꯥꯎꯟꯁꯤꯜ ꯃꯅꯤꯄꯨꯔ MPCNꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ ꯉꯁꯤ ꯍꯠꯇꯥ ꯒꯣꯂꯥꯄꯇꯤꯗ ꯂꯩꯕ MPCNꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯀꯥꯎꯟꯁꯤꯜ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯍꯥꯖꯤ ꯑꯔꯥꯐꯠ ꯑꯂꯤꯅ ꯍꯥꯏ ꯍꯧꯈꯤꯕ ꯖꯨꯟꯒꯤ ꯇꯥꯡ 13ꯀꯤ ꯅꯨꯡꯊꯤꯜ ꯄꯨꯡ 12 ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯖꯂꯥꯔꯨꯗꯤꯟꯅ ꯐꯝꯕ ꯗꯨꯀꯥꯟꯗ ꯄꯣꯠꯆꯩ ꯂꯩꯕ ꯂꯥꯛꯄ ꯆꯍꯤ 18 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯄꯩꯁꯥ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯅꯝꯐꯨꯗ ꯃꯈꯨꯠ ꯃꯁꯥ ꯁꯥꯡꯕꯒ ꯂꯣꯏꯅꯅ ꯏꯖꯠ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯂꯥꯎ ꯈꯣꯡꯕ ꯇꯧꯕꯗꯒꯤ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏ ꯑꯁꯤꯗꯒꯤ ꯀꯟꯕ ꯉꯝꯍꯧꯈꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏ ꯑꯁꯤꯅ ꯂꯥꯎ ꯈꯣꯡꯕ ꯇꯧꯒꯅꯨ ꯄꯩꯁꯥ ꯄꯤꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯁꯤꯖꯤꯟꯅꯔꯛꯈꯤ ꯍꯥꯏꯔꯤ ꯍꯥꯖꯤ ꯑꯔꯥꯐꯠꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯊꯧꯗꯣꯛ ꯊꯣꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯖꯂꯥꯔꯨꯗꯤꯟꯒꯤ ꯗꯨꯀꯥꯟꯒꯤ ꯁꯔꯨꯛ ꯈꯔ ꯊꯨꯒꯥꯏ ꯌꯩꯈꯥꯏꯈꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯂꯥꯔꯨꯗꯤꯟꯅ ꯃꯌꯥꯏ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯥꯎꯟꯇꯔ ꯑꯦꯂꯤꯒꯦꯁꯟ ꯇꯧꯗꯨꯅ ꯃꯤꯑꯣꯏ 13 ꯄꯨꯂꯤꯁꯇ ꯀꯧꯈꯠꯈꯤ ꯃꯤꯑꯣꯏ ꯑꯁꯤꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯑꯃꯗꯤ ꯑꯋꯥꯕ ꯇꯥꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯗ ꯇꯥꯡꯀꯛ ꯀꯌꯥꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯨꯂꯤꯁ ꯑꯃꯗꯤ ꯑꯆꯧ ꯑꯁꯥꯡꯁꯤꯡꯒꯤ ꯑꯀꯤꯕ ꯂꯩꯇꯦ ꯄꯩꯁꯥꯅ ꯈꯨꯗꯤꯡꯃꯛ ꯂꯩꯕ ꯉꯝꯃꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯄꯤꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯊꯨꯕ ꯃꯇꯝꯗ ꯊꯕꯛ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯕꯤꯅꯕ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯑꯄꯤꯜ ꯇꯧꯈꯤ नुपी अंगांग ओटनैबा मोलेस्ट तौबा रेप तौबसे तसेंगना मसिंग हेगलतना लेफम चफम खंगोय है बोफमसे मैतै पांग काउंसिल मफमदगी थमजबोलना अथुबा मतमदा फाबियु नत्रबदी तोंगा तोंगानबा मसिगी एलिगेशन खोंजंग चंगसलकपा याना लई हाइबो मालेमस खुंदारीबा मैतैसा युमनाम सागैगी अपोकपगी चालोन कटपा थौरम नंबोल एसिगी मनुंग चनबा इशोक अवांगदा लैबा युमनाम अपोकपा खुबमदा ngasi पांगथोखरे थरमदुदा मणिपुरदा नतना मालेंगे अतोपा लेबाकसिंगदा खुंदादुना लैख्रबा युमनामगी सागै चासिंगना लाई खुरमबा लांगनखि अमदि लुकलेन जामिनखि थरमदुदा युमनाम अपोकपा मंगांग गुरुगी मफमदा मालेमस खुंदारीबा मियामना इंगना चिंगना लैबा फंगनबिनबा नुंगा याइफा थौजालबिनबा लाइनिंग लाइसोन तौदुना खुरुमनखि युमनाम सागै की प्रेसिडेंट युमनाम बुद्धमणि ना फोंदोखिबदा ngasi युमनाम सागै चादिंगना अमतो ओइना पुनसिनदुना ngasi नुंसी चानना पुनबा सिगुमना मालेमसा लेरिबा मियोबा जातिना नुंसीनबगी मरीना पुनसिनदुना इंथबा तपथबा हाना सुनबा लैतबा मालेम अमा ओहनबियु मणिपुरदा थोलिबा इरांग असिसु अथुबा मतमदा लोइसनबियु हाइना युमनाम सागै अपोकपा मंगांग गुरुदा थौनिजरी हाइखि मोइरांग एसिगी मनुंग चनबा कोकता म्युनिसिपल काउंसिल वार्ड नंबर 8 की लंबी सिंह मतम सांगना सेमजन बिदबना लेरकपा मरमना मोइरांग एसिगी एमएलएदा सेमबियु हाइरगसु सेमबिदना लेरकपादु मरि लेनाबा ऑथोरिटीना हयेंग फावबगी मनुंगदा सेमबा हौद्रगदी मतम कक्तना लंबी सिंह थिंजिलगनी हाइना कोकतागी जनरल सेक्रेटरी मैरामयुम मोहम्मद रियाज खान हाइरी ngasi कोकतादा पमिसिंग उनबा मा दवा फामसी हाइखिबनी रियाज खान मखा ताखिबदा वार्ड नंबर 8 की लंबी सिंह मतम सांगना सेमबिदबना फिबम सोगलकपना मरम ओइरगा लंबीगी खुदोंथिबा कया थोक्तुना खुंजासिंग अवाबा मायोकनरी लंबीगी मयाइदा पुखरी मचागुमलबा कोंकुट कया लैबना लंबीगी खुदोंथिबा कया थोकले स्कूल चप्पा मैरोय सिंग असोपा नंगबा नोंग खजिक्तंग ताबदा लेंगांग अदुगा नोंग तादबा मतमदना उफुलना चटपा ngamdaba हाइबदु थोक्तुना लंबी चटपा सिंगदा अवाबा मायोकनरी ममांगदा मोइरांग एसिगी एमएलएगा अमदि महाकी ऑफिशियल सिंग कयारा उनबदा लंबी असि सोइदना सेमलगनी हाइना थाजबा पिखिबादु ngasi फावबा थबक ओंथोरकपद लैत्रि मरमसना हयेंग फावबगी मनुंगदा लंबी सिंग सेमद्रगदी लंबी सिंग मतंग कक्तना थिंजिलगनी हाइबगी वारेब असि लौरकपनि हाइखि
Nongpok thangba Afghanistan gi Paktiya amasung Kunar province da Pakistan na nongthaktage attack chathabada mioi kuntra taruk sire atopa mioi chang phum doi sokle Taliban gi deputy spokesperson Abdullah Fitrat na social media da phondarak matung ina hoki bahing da ikhang khangona tharaki ba attack aduda yum kaya sumapung phana amanga ta thoki Patikta province ki Champani district manung chana leiba Mandokhal village da Pakistan ki fighter jets na micham taw phang singda kan ba attack chatharaki manang nakpada leiba miyam na sopan nang miyang mateng pangna ba honari ngai da anirak shubo ina nongthaktage bom thadarak pada kunja kunipan sikhi bagloena cham yankhai ni pana sopan nang ki hairi Patika province ki Gyan district manung chana leiba Walus village tagi Pakistan ki fighter jets ina kan mong da attack chatharaki thogdo duda nupi yauna angang taruk sikhi Kahena kanba mongda nong surakpadagi Assam among Arunachal Pradesh ki mpham khara da khangaudanai chau thorakpada railway ki thongama ningkhai ki bagloena mioi lising kuni thoi rom hena awaba mayok nare Union Home Minister Amit Shah na Assam ki Chief Minister Himanta Biswa Sharma ga telephone da wari sanaduna awaba taraba miyang gi dama center ki maikai dagi angamba thakta mateng pangani haina thajaba pikre Assam State Disaster Management Authority ki report matungina Dhemaji Najbari Dibrugarh Chirang Lakhimpur amasung Kokrajhar ki mpham kya da ising thumjan ki bana mioi kyamro o mayok nare khwaidagi pibam solaba Dhemaji district da mioi lising tara manga samri matphu humdoirom isawgi awaba mayok nari Chaurana khungang maudra taruklom ising thumjin ki boloina hector lising ama chatuk maudra pak chawba lopham amanga ta thokle haujiksu nong leptana purakpana Brahmaputra tural gi imai wangkhalakli Yas namara moda kumjali chung changpong pumanga da sakiba Indian Railway gi thong amanga ta thoki hairi Sanabagi Pauda City Club Ground Hairok Litan Makhona Sathariba Port Maipakpi Memorial Trophy 2026 ki ngasi sanakiba pre-quarter final match sing ahanba ground da Thongju FC na two brothers Hairok pu Panjala masina thoikre Thongju FC ge matangairo Panjala du jersey number 10 Imrana match ki minute ko manga da chanki ngasi ge ni suba ground ge match tana Sana FC Thobal na Lamding FC bu penalty kick ta Panjal manga marida maithiba piki Haujara bada maro pamka na pijari Lining thau sana mahi amadi Himalay maren sidabigi mafam da seng haiduna thauni jobagi thoram pangthokre Dolai thabigi imung tara mangagi miyoy sing amohana khunda laitana bagi manung channa khulladuda district administration gi official sing amadi security personnel sing sangduna yengsin kre Umang bu miyoy bagi thawai ni khana seba tawba ngamdrabadi umangi saktam kanba ngamloi haina DFO Chandel Dr. N Munal Maitaina phongdokre Loinana Pakistan attack sathabada Afghanistan kuntra taruk sire Nasigidi paudam pijaba matang asaloisinjare miyeng tabiriba singba muka na kurumjare